अहान बदा मरोई बापाव पिजरी चांदल के जफो बाजार दा थेटपा नागा की फिराल पुलिस न लौथोलुबदगी इरांग थोखरे मियाम न ट्रैफिक कंट्रोल पुलिस के वुड अमा मई थाखरे पुलिस न टियर गैस सेल कया काखरे मणिपुर निंखा तंबगी हुफुतरा मंगारक सुबा कुमोन थौरम मफम कयादा पांथोखरे लमदम असिगी मयेक सेंगलबा पुवारी अतोपगी पुवारी न नमसिलगा थंफम थोकते हाइना अमुकोगी प्रेसिडेंट नंदो लुवांगना फोंदोखरे अमसोंग हौखिबा पुंग कुनमरीदा अपुनबा मियोय लिसिंग अहोंगा चामरी हुफुतरा तरेट कोविड टेस्ट तौबदा चामरीगा कुंथ्रामापन पॉजिटिव ओइरे लैना असना मरम ओइरगा मियोय मापन लैखिद्रे मियोय चमंगागा हुफुतरा हुमदोइना नाबा फदुना डिस्चार्ज तौखरे खुरुमजरी मामी टीवी की मणिपुरी प्राइम टाइम न्यूज मिटिंग ताबिरी बसिंग सिल्विया वाहेंगबम ना तराम नोकचरी हौजिक पाव संदोंग पिजरी हुमफुतरा मंगा सुबा नागा इंडिपेंडेंस डे गा मरी लेना चांदल के जफो बाजार दा थेटपा नागा की फिराल पुलिस न लौथोलुबदगी इरांग थोखरे मियाम न ट्रैफिक कंट्रोल पुलिस की वुड अमा मई थाखरे पुलिस न टियर गैस सेल कया काखरे हाइदी प्रेस न फंगबा पाव अमकी मतुंग इना नागा इंडिपेंडेंस डे की थौरम असि मणिपुर की नागा ताबा मफम सिंगदसु पाक सना पांगथोकनखी चांदल डिस्ट्रिक्ट हेडक्वार्टर दा पांगथोकपा नागा इंडिपेंडेंस डे थौरम के सरुक अमा ओइना जाफो बाजार की मफम कयादा नागा की फिराल सिंग ngarangdagi thekhi ngasi ayuk anganbada चांदल डिस्ट्रिक्ट पुलिस की पर्सनल सिंगना नागा की फिराल सिंग अदु लौथोकी हाइदी पुलिस पर्सनल सिंगना नागा की फिराल लौथोक्रे हाइबगी पाव हेक फंगबगा लंबीदा मियाम थोरकलगा प्रोटेस्ट तौबा हौरखी लोइनना जफो बाजार दा लेबा ट्रैफिक कंट्रोल पुलिस की वुड अमा मई थाखी हिंसा की थबक थौरम यावना प्रोटेस्ट तौरकपदगी पुलिस न कंट्रोल तौनबा होनबदा टियर गैस सेल अमदि मोक बोम कापतुना यामलबा मियाम अदु तनखाइखी हाइरी एरिया का लइबा इदिनो बाबो मैम हौलापियो अगोय 14 अगस्त की नारा की इंडिपेंडेंस डे ऑफ द फैमिली अगोय के लमदा इसा के लमदा फ्लैग नेट चांदल थाना ना उशितना लौथोकपदगी अदुगी रिएक्शन तौबने मोयना उशित तौबने खुनसु उशित तब उठबताबने बाबो मैम थोड़ा वेंडर्स मैम दुकानदार से जो थोड़ा मीडिया एक्शन लौटने लमदम असिगी मयेक सेंगबा पुवारी अतोपगी पुवारी न नमसिलगा थंबम थोकते अखोई इसाना इसागी पुवारी खंगदुना साउखतपा अमदि नुंगाई याइफबा लमदम अमा ओइनबा होटनामिनरसी हाइना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोगी प्रेसिडेंट फैरोइज्म नंदोलुवांगना फोंदोखरे
Wafam asi amuko na silaga organization asigi office da pangthokiba humfutara mangarak suba Manipur ningkha tamkhibagi ningsing numit thoramda phongdokhibani ngasige thoram aduda amuko gi president Nando Luwang na hai aikhoina puwari gi khongul liduna aikhoigi asengba saktam kaya khangzarakpa amadi aikhoi isana isada thona ama hapsanaba tanja ama ngasigi palan thoram asina piri kumza ing lising amaga chamapan nimfutaret ki August 13 amadi 15 gi lonaba ahing yai pung taragani thoida British na India bu ningtamba pithok lamba aduda Manipur su India gi saru ama oina ningtamba phanghoba nate India na British tagi ningtamba phangba matamduda Manipur si India gi saru ama oidri matamduda British na India amadi Manipur ani si tongan ba laibak oina lengai aduna Manipur gi ningtamba numit August 13 asigi numit sida lamdam sigi miyamna ningtam numit ki thoram pangthokpa amadi nungaiba utpham thoi ngasi Manipur na India da tinduna India gi state ama oidabasu Manipur bu nungsizaba kayana haukraba lamdam sigi puwari gi thodok singi khongul liraktuna August 13 asida humfutara mangarak suba Manipur gi ningtamba numit ki ningsing thoram asi paksanna pangthoknari Thoram asi Manipur da pak sanna sinarakli basi yamna matang matam sai thoram asi miyam hubna sinba amadi yaubada karisu akai balaite masida anti Indian gi wafang amata leite anti national su oide aduga furup amagi mayokta lepasunati haina Nando Luwang na makataki Manipur si matamdugi political agent stay watna yamna formen oina hana kunungi darbar holda miyam manga अखोगी सेसांग सिनदना यामना मो मरि लमदा याम ताना सिस्टमेटिक वेना अखोगी तोंगान बनिम तंबगी पिरमबनी मसिदा इंडिया गा अखोगी पुंचनबगी वाफम करिंत लेते अदना मणिपुर गी निंग तंबगी थोरम मणिपुर मियामना पाकसना पंगथोगी बसे मसि एंटी इंडियन ओइबगी वाफम लेते एंटी नेशनल सु वइते अदुगा काना गुंबा कांगलु फ्रुप अमगी मायक तो ओइबा अखोगी थरोम अमसु नते मरमदिना मणिपुर गी मियामना मणिपुर गी निंग तम नबी अचिदा यामना पाकसना पंगथोगमिनबा हराउते याम फोंदोपा asi yama tangai phadaba amani Haukiba pungkun merida Manipur gi miyoi lising ahunga chamri humfutara taret COVID test obada miyoi chamri ga kuntrama pandong na COVID-19 positive oi bakaloina na state asida laina asna na bagi masing lak ama lising taret ka chatru humfu nipan yokre laina asna maram oidaga miyoi mapan laikhidre COVID-19 Command Control Room dagi ngasi numidang wairam pung mga fawbada fangba pao amagi matung ina miyoi chamanga ga humfutra humdoina nawa faduna disaster kre nawa farakpagi apunba masingna lesing marifutara mapan ga chamri ni fusukre active case lesing taru ka chamanga kunipan lady laina asna maram oiraga laikhida bami gi apunba masingna lesing amaga chatre ni fagalakpagi chang na sada marifutara ni thoiga dasmik ahum mangane COVID laina astagi ngakthokna ba laingang na paikhatba thoksil amagi makhada miyoi kaya amasun numit khudingi COVID vaccine kapthokli COVID vaccine kapthokiba masing na ngasi fawbada miyoi lak tara mari listing kuntra manga ka chahum kunni ngasi Bir Tikan Visit International Airport amadi tongan ba highway da lakpa driver amadi handyman chanipan ka marifutara manga test tokhi haukiba pungkun mari da B-type oxygen cylinder listing amaga chamanga kun mapan amadi B-type oxygen cylinder chamri tara taret Manipur gi tongan ba ana layeng sangsing da fangan bangam kre haina COVID-19 command control room dagi fangba pau asna makhatari Kumza lising aniga subna kunma thoigi oina Manipur Police Department ki officer amadi personal da pigadaba gallantry award sing ngasi laukthokre Manipur Police Department ki officer amadi personal sing da pigadoriba award sing adudi Police Medal for Gallantry, President's Police Medal for Distinguished Services, Police Medal for Meritorious Service, Chief Minister's Trophy for Community Service, Chief Minister's Trophy for Anti-Drug Campaign, amadi Manipur Chief Minister's Police Medal for Gallantry ni. Manipur Police Department ke PRO Kuplon Lovumna Thokpa Cherol amagi matung inna Police Medal for Gallantry Award ta Imphal West Commando gi SI Gunachandra Sanam amadi Nipan Suba IRB gi Head Constable Hizam Iswar Chandra Singh da piragani President's Police Medal for Distinguished Services Award na MPHC Limited ke MD amadi ADZP Modernization Christopher Dongelda piragani Police Medal for Meritorious Services
award na anti corruption and vigilance के SP S गौतम सिंह, CID SP के डिप्टी SP TH गोपेन सिंह, NAB के इंस्पेक्टर कॉन्थौजम बॉबी, फास्ट MR के सुबेदार AK वोगेंद्र सिंह, फास्ट MR के जमादार के प्रियोजित सिंह, CID SP के हेड कांस्टेबल M पारपा चौथे, इम्फाल वेस्ट पुलिस की हेड कांस्टेबल S जॉयचंद्र मैते दपीरगनी। Chief Minister's Trophy for Community Service Award की ओइना फेरजोल डिस्ट्रिक्ट के SP लक्ष्य शर्मा, इम्फाल वेस्ट के OC एन इंगोसा सिंह, कक्सिंग डिस्ट्रिक्ट के एन रोमिला देवीदा पीरगनी। Chief Minister's Trophy for Anti-Drug Campaign Award की ओइना इम्फाल वेस्ट डिस्ट्रिक्ट SP Dr. S इफोमसा सिंह, निपान सुबह MR के सुबेदार Y शक्तिसेन सिंह, नाब के हेड कांस्टेबल Y इवोमसादा पीरगनी। मणिपुर Chief Minister's Police Medal for Gallantry Award की ओइना विष्णुपुर डिस्ट्रिक्ट के इंस्पेक्टर लेखिद्रवा लेसम प्रेमसान सिंह, अनि सुबह IRB के राइफलमैन थोकसोम सची सिंह अमदी इम्फाल वेस्ट के स्पेशल CDO यूनिट के कांस्टेबल एन इनाउबी सिंह दा पीरगनी हाइडी। इंडिया के हुमफुतरा मंगारक सुबह निंगतंबा नुमित अगस्त 15 लाकपदा मणिपुर की चीफ मिनिस्टर एन बिरेन मियाम दा याइफा पाउजेल पिरकली। याइफा पाउजेल की चेरोल अमदा चीफ मिनिस्टर एन बिरेन हाई इरमदम इरैपाक पो निंगतमनबा होनबदा लायोय ख्रबा अथौबा सिंगना कथोखिबसिंग अखोइना होंगना निंगसिंगफम थोई। निंगतम नुमितना लाकपदा लमदम असिदा लेमिनरिबा अखोइ खुदिंगमक अमता ओइना लेमिननबा होनसी हाइना चीफ मिनिस्टर एन बिरेन फोंदोरकली। इंडिया की हुमफुतरा मंगारक सुबह निंगतंबा नुमित अगस्त 15 लाकपदा मणिपुर प्रदेश कांग्रेस कमिटी MPCC की इंटरिम प्रेसिडेंट एन लोकेनसो याइफा पाउजेल पिरकली। याइफा पाउजेल की चेरोल अमदा MPCC की इंटरिम प्रेसिडेंट एन लोकेन हाई निंगतंबा नुमित अगस्त 15 लाकपदा लमदम सिदा खुंदामिनरिबा फुरुपजा सिंह अमता ओइना नुक्सी सानना लेमिनसी हाइना फोंदोरकली। पाउगी मरक थना अतेंबा ब्रेक मलोंगनसी। LX Sublimation Pauna Bazaar Imphal JMG Shopping Complex First Floor Mafam Masida Mug Printing, Cover Printing, T-shirt, Keychain, Photo Frame, Sublimation की pot खुदिंग मग wholesale दा फंगबिगनी। Items available are mug printing, cover printing, T-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Breaking matung makhatana pau sanduksari. United Committee Manipur UCM na ngasi lup asigi lamfel da leiba mayai loisangda Manipur gi ningtamba numit thoram pangthokre. Kumza lising amaga chamapan ningfu taret ki August 13 da British ki makhuta gi ningtamba fangkhiba numit asibu ningsingduna pangthokpa thoram asida UCM gi loisang mamangda ivudo pakhang bagi fafal yekpa angauba machu gi fira chingkhatke. Thoram aduga mari leinena UCM gi president Konthauzam Joychandrana Manipur na British tagi ningtamba fangkhiba gi wafam sunna hongna na Singki. India dagi Manipur ningtamba nong mahali haiva wafam so mahakna fongdokhi. Union jagi pukira adu singkara matunga Manipur di pakung to yepa tutu mapan di ango goma di kira singkatuna Manipur ni atambok pangi hala bangkuki. Numit adu da ekoi nongmei round kai kan kaptuna selu tuituna Manipur ngasi dagi Ningkata me haina Manipur makan da numit kuni sana kabel song dana ai go pongdo tuna ai go asipang kuti. Manipur Peace and Integrity MAPI Council gi President Oiramba Nongthongbam Vimol Kumar na lekhidabagi awaba fongdokpa thoram amaso UCM gi mayai loisangda pangthokhi. Thoram adu da saru yakhiba UCM gi lukloi singna minute ama tumina leptuna lekhidrabagi mafamda ikai khumnaba utkhi haidi. Manipur na British ki makhutagi ningkha tamkhiba numit August ki tang taramari ningsingduna Manipur Muslim Welfare Organization MMWO na su ngasi hata da leiba MMWO gi office mamangda fafal yekpa Manipur gi firan singkhatuna ning tamkhibagi numit ki palan thoram pangthokre.
Manipur gi firang singkhatuna pangthokhiba palan thoram aduga mari leinana MMWO gi Vice President Kori Mayum Vovoina hai kumja lising amaga chamapan nimfutaret ki August taramari da Manipur na British ki makhutagi ningkha tamduna ining thau vuda sandrana kanglada Manipur gi firang singkhatkiba numit adu ningsingduna palan thoram ase pangthokpani haina su Kori Mayum Vovoina makhatakhi Sai khudingi observe tawbugum ngasi Manipur gi national flag singkhatuna Manipur ningtam numit adubu na honana ningsingduna lamdam masigi 1947 gi August ki tamari da British ki manung makhutagi ningkha tamba phangkhrabasu ningtambagi mahau phangdreba lamdam asigi miyam da yaifa paujen pijari lamdam asi chinchak tami pantang dana mayai kaba chinchak ki maning tamba phuruk kanglu ki khenaba laitaba lamdam ama ohenaba mipung khudingmak na honana numit asina lakpada wasak minarasi haibadu miyam gi phomda ngasi MMW gi maikai dagi thamjari Kurai Assembly Constituency gi apunba missing lising kuntra humdoiga chama subna nipan leibagi manungda mioi lising kuntra mathoiga sanini fumanga COVID-19 gi hida kapthoktuna sada marifutara mari dasmik taruk ahum yobangam le haina Kurai Assembly Constituency gi MLA L Sushil Drona phongdorakli video gi khuthangda thadorak papaw amada MLA Sushil Drona hai Assembly Constituency asida lanai oina hangliba COVID vaccination center sing lakliba tang kunmanga dagi thingsilakani Adum oinamak Kurai Tinsip Road ki vaccination center asidi makhatana adumak hangkhigani hairiba center asida hida kapthok triba amadi ani suba dose ki hida kap kadaba singna laktuna hida kapthok piyo Assembly constituency asida mai pakna COVID ki hida kapthok pangamliba ase club amadi constituency asigi miyamna thawai haksang yauna hotna badagi ngambani masigi damak pumna mapu thagat pafongdokli haina MLA L Sushil Drona makhataki Kurai Kendra gi oina koina vaccination kapsaba si hujik lai base da 33,108 total gi manungda huji akoina huji kapsari base 31,245 percentage ta hairaga 94.63% je akoi huji kapsare lemau river left out percent se masingna 1,773 ni aduga percentage ta na 5.37% je koi huju left out lehori vaccination gi program se laiba phasi gi tang kumanga da koi vaccination center sing ji close tawru matungda amukka Kurai tin siro ta leiba manung da ka pa wal hori ba khara se masi hairi ba tang kunmanga gi matungda di register sta Paramount Club Information Center gi hairi ba jaga se sta koi makhata na kapini Bharatiya Janata Party BJP Thawal Mandal na Sinduna Mandal asigi core committee amadi Mandal committee gi mifam amang ase Thawal da leiba leitan them mandop ta pangthokre mifam adugi saru ama oina BJP Manipur Pradesh ki state president Sarda Devina luchingduna BJP gi lekhidraba lusingba singi photo da hailei katuna ikai khumna ba utkhi loinana BJP Thawal Mandal gi hangduna leiramba president ki fam KHANGEMBAM Arun Kumar Oiragani Hainasu Lautokhi. Mifam Aduda BJP Manipur Pradesh ki President Sarda Devina Hai BJP Party asi Achoba Ipak Amagumbani Achoba Ising Ipak ta Leibaga Apikpa Ising da Leibaga Wakhalon Manaroi. Party dagi Satkhiba Singh asi Makhoi gi Apikpa Wakhalon na Satkibani Masida Ekoina Pungning Hantaningai Oide. BJP Party asi Malemgi Khwaidagi Sauba political party ni haina Sarda Devina makhataki. World biggest political party ne koi se aduna ekoi ning hana baya ekoi gi line mari gi yam phajaba ekoi gi wahai khare lai madigi aine hek meeting da haijaba se sute man kabhi bara nahi hota tute dil kabhi khara nahi hota haibadi apik pa puchel je kai doi da su ekoi mai pakwa ekoi gi kaino to ba yate ekoi gi kai raba thamoi sina kaidawai da su mai bakwa yade ha apikpa thamoi sina ekoi kaidawai da su ekoi lepa ngamdi ha aduna matomda dum magi apikpa wakhal duna koi tokchari bani aduga ngasi ekoi lehori bai koi puna maksidi yamna thuna leiba yamna pangal leiba adumba public welfare torba dum party amani yani sida ekoi puna mak yamina sia kana ihana
Ngasigi mifam aduda BJP State ki Secretary K Inausa Devi, BJP Thobal District ki President Yumnam Kumar Zid amadi atay maru oipa member singsu saruyaki. Manipur Pradesh Youth Congress Committee ki Mass Enrollment Drive ngasidagi haudokle haina Indian Youth Congress ki National Secretary Manipur ki in charge Sarifa Rahamana Fongdokre. BT Rota Leiba Congress Bhavan da pangthokhiba paugi mifam amada Sarifa na hai Indian National Congress pamzaba lamdam asigi chahi taragani pandagina kuntra manga fawgi manungda leiba nupa amadi nupi khudingmak ngasidagi political organization asida enroll toba yaragani. Housing Maki Oina Kanagumbana Youth Congress ta Yauningba Lairabadi Congress Vavanda Laktuna Lupa Kun Mga Piba Form Ama Lauraga join to Bayaragani. Hayang Pangthokadoriba Independence Day gi Matungdagi Manipur gi District Amadi Block ki level Kuding Magta Drive Asi Satagani Haidi. I would like to welcome each and everyone across the state to be a part of this political organization. The membership fees of this enrollment is ₹25 rupees. The forms are available in our Congress office and with each and every office bearer of Youth Congress. And apart from this, we have our website, that is www.iyc.in. If anybody wish, they can download it from the website too. Sathagadoriba Drive asi party asigi grassroots level da mapangal kangkhat hanaba amadi haurakliba naharol singda anoba inot ama pinaba honabani haina ngasigi thoram aduda saruk yakhiba Manipur Pradesh Youth Congress Committee gi President Mahananda Nunglakpam naso fongdokhi. Akoigi lakadoriba tarang thoi suba Vidhan Sabha election asiga mari leinana akoina bud committee da maruina assembly gi bud committee da naharon akoigi thodang amasung party organization gi mapangan kananaba amasung hayeng election da akoi Congress party na mai pakna ba koi masigi akoi si maruina drive asi tokjabani aduga loina na hayeng dagi akoi atop district da atop assembly da akoi gi jaga da masigi district level amasung assembly level da drive asi tokjaba haujagani. Hayeng Pangthokadoriba Independence Day Thoranga Mari Leinana Manipur Police Amadi Commando na Imphal Amadi Masigi Akoibada Thiba Humba Yauna Asat Awok Tawasing Sek Tawagi Thabak Leptana Sathari. Police na Lokhalakpa Section Thorangi Saruk Ama Oina ngasi Khwairanban Ima Kaithel Wahengbam Lekai Ziri Parking Masjid Lambi amasung Singzamai na Singba Mafam Singda Miyoi Kaya Sek Tawagi Thabak Sathaki. Police na verify Tawraba Matung Masagi Saktak se Yauram Dabasing Mari Leinaba Police Station Singda Sinaki Haidi. Handlooms Promotion Council Manipur na Sinduna Kunga Nithoi Suba State Handloom Day gi Thoram Part 1 da Leiba Craft Complex da Pangthokre. Thoram aduda Weaver Service Center Imphal gi Assistant Director Moirangthem Ivohal Singh National Design Awardee Khetri Mayum Indira amadi Directorate of Handloom and Textile gi OSD K Kumarzat Singh na mathang sina President Chief Guest amadi Guest of Honor oina saruyaki. Ngasi pangthokiba thoram aduda tongan ba fisalon sagi hiramda masak naiba kayada khudol pot piduna ikai khumna ba utki. Thoram aduda Handloom Promotion Council gi Chief Functionary Chingdam Luwang amadi Khetri Mayum Indirana numit asiga mari leinana wafong kaya fongdoraki. That calls a ataubi. Adigi ngasi adugumba ataubi duna saraga cushions, table runners, table mat, coasters, table linen, bed linen, haraga koina mapanda forenda. Madu we promote on the Hona Givida. Yam the Matam Pibangam Kide, only Fisa Bigimanak the Set Pakatangamki. India gi humfutara mangarak suba ningtamba numit ka mari leinana lakliba August taratarukta Bharatiya Janata Yuva Morcha BJMY Manipur Pradesh na Sinduna Yuva Sankalp Yatra haina mingthonba cycle rally ama pangthokadori. Thoram aduda BJP gi karyakarta singna lit kadaba
T-shirt launch tawbagi thoram amang asi VJP office da pangthokre ningtam palan ga mari leinana pangthokadori ba cycle rally adu tongan ba mafam taruk haibadi Kangla Chongbi Yangang Pokpi Kaithelmanbi Nambol Mayang Imphal amadi Khongzom dagi VJP gi maru oiba luching ba singna lamtharak tuna Khuman Lampak Main Stadium da thungani Khuman Lampak Main Stadium da thunglaba matungda Manipur gi Chief Minister N Biren BJP Manipur Pradesh ki President A Sarda amadi BJP gi makok thongba luching ba sing yauna miyam ga loinana India gi opunba gi saktam ngakna ba wasak bagi thoram amaso pangthokani haidi Loinana rally aduda saruk yariba singa Tokyo Olympics da saruk yaruba Manipur gi sanaroi singa interaction tawbagi thoram amasu pangthokani haidi Yuva Sankalp Yatra thoram asika mari leinana Bharatiya Janata Yuva Morcha gi President M Varis Sarmana hai ningtam numit ka mari leinana pangthokadori ba cycle rally asida miyoi chani ga yankhaina Rom saruk yaduna Manipur gi district taraga taruk amadi mandal kunthani thoina cover tawgani rally asida yawgadori ba cycle singda India gi Firan amadi laingak na paikhatliba saukhat thaurangi matangda iba play card sing thetkani masigi damak sem saba loire hainaso M Varis na makhatakhi Numit asida de 16 da pangthokadiba rally cycle lakadiba khudimangna Rashtriya Jhanda the national flag asi wang da haptuna akoi independent 75 suba independent day gi mahotsap asi akoi pangthoi hamadi bharat ki nagrik ama oina akoi manipur da su akoi india flag si paiduna akoi rally asi chachagani Ziribam Higher Secondary School gi Oza M Romeo gi transfer order laingak na kaktrabadi Imphal Ziribam lambi thingbagi khongjang phau pasang silapayai haina Thado Students Association Ziribam and Tamenglong TSA branch na phongdorakli Thado Students Association na Thadorak pa Cheryl Amanahai Hanadagi Oza Watlaga Lairiba Ziribam Higher Secondary School dagi Oza Romeo Ukrul Higher Secondary School da transfer thaba yaningde Lengaki order asi matang matam amadi maram sade Ziribam gi Oza awat padi pidraga local Oza ama atopa mafam da transfer tokthokpa haibasi niyam nate Education gi matang da lengak na misang mikhai nai na thabak tawre haina palladuna serol asina hai Oza M Romeo gi transfer order asi kaktrabadi Ziribam da leiba students organization CSO Singh amadi Maira Paibi Singh yauna National Highway number kuntrataret Imphal Ziribam lambi da ban blockade tawbagi khongjang phau basang silakpa yai hairi Ziribam gi oya awat habdrega local oya bu transfer tuthuk pasi niwam nate aduna ekoina order adubu janingde amadi condemn tuwi education matangda government na michang mika naina tuba mami tai atuba matamda oya M Romeo transfer order asi cancer to drebadi Ziribam da labor student organization CSO amasung mira Paibi Singh Zauna National Highway 37 Ziribam to Imphal lambi bon blockade Tawbagi Hongjin Phau Changsin Bijai Segmai Assembly Constituency gi MLA H Dingo gi mityeng makhada Segmai Assembly Constituency COVID-19 Frontline Warrior Group na constituency asigi manung san na leiba Tairen Pokpi Khungangi Containment Zone da leiba imung sing amadi Segmai Police Station gi police personnel taraga tarukta sana thangna papolam sing yen thokre Ngasi sana thangna ba yan thokiba mafam sing adudi Segmai Police Station Tairen Pokpi Sing Tairen Pokpi Tam awang Segmai amade Lairen Kabigi imung sama ga yang khaidani COVID second wave kamari leinana hauzik fawbada Segmai Assembly Constituency gi yumthong lising mari gi mathakta sana thakna ba polam sing yan thokre haidi Segmai Assembly Constituency gi oina containment zone singda amadi COVID lai chatna awaba tahalaba mafam khuding makta leptana mateng pangkhigani amadi darkar oiba mafam singda COVID test tokthokuna Assembly Constituency asidagi COVID-19 maru fangna muthatna ba honagani haina MLA na phongdokhi haidi Manipur Peace and Integrity MAPI Council gi President Nongthongbom Bimol Kumar Maitai na lekhidabada MAPI Council na nungaitaba phongdorakli MAPI Council na thadorakpa nungaitaba phongdokpagi serol amana hai Nongthongbom Bimol Kumar Maitai MAPI Council gi President oirambata natana UCM sembada achoba thodang lokhiba lusingbani mahakna hinglingai matamda singtam gi apunba saktam ama sakatuna nungsi sana na hingminana ba honarangki
mahangna laikhidaba asi lamdam asigi saungna mangjaba amani haina serol asina makhatari maraga seda Vimol Kumar Maitai gi aroiba mathau mangam ngasi pangthokre aroiba mathau mangam gi thoram aduda Manipur gi tongan tongan ba lup singna mahaki mafamda lai katuna ikai khumna ba utki hairi Nakal Amaromda Lakliba Independence Day gi Thauram ga mari leinana Thobal Police ki SP Zogesh Sandra Hauvism gi lising makhada ngasi ayuk anganba pung mari makhai dagina pung tare taramdai fawba athokpam awang lekai amasung Thobal DC Complex ki akoibada Thobal Police Commando Team amasung Nupi Police Personnel singna thiba humbage thabak sathaki thiba humba aduda yumthong humfutara mangagi nupa amadi nupi punna mioi chamaga humfutara rom police na verify tawki adum oinamak mifami pungi paudi leite haili Kumza listing amaga chanipan marifutara mathoigi Anglo Manipuri war gi matangda aranba wahanthok pibagidama all Manipur ethnical socio ngapigani all Manipur ethnical socio cultural organization ameskona Assam gi MLA mangabo kanna yaningdaba phongdorakli Assam gi MLA manga aduna India gi mapari bir Tikendra Zit ki mafamda ikai khumnaba utpa oina August 12 bu state holiday oihalu haina Assam gi Chief Minister Hemanta Biswada ayiba cherol oina pisenduna haizakhibani matang asida Tikendra Zit India gi mapari oina pokhide India gi mapari oina thawai katkhide haiba wafam phongdokladuna Amesko na Manipur gi puwari bulana wahanthok pidanaba Assam gi MLA manga da section warol ama press ki khuthangda thadorakli Kangpopi district ki manung sana laiba ze songtu khulda Rajya Sabha ki MP Ningthau Sana Zawbalai Sembagi nominee su oiriba BJP Manipur Pradesh ki medical cell ki co-convener Thoksum Sarchandra ki meeting makhada Ayushman Bharat ki PMJAY card enroll tawagi thoram ama pangthokre thoram aduda BJP Sadar Hills ki president Mang Kipken su saryaki PMJAY card enroll tawagi thaba ase makhata na sathikigani hairi Masagi kidney animak fail oibadagi hauzik siza hospital da layeng liba tentha khongbal dagi moirang them Rakesh Singhi imung manungda ngasi like minded group LMZ Manipurna lupa lising kun tengbang khre haina lup asigi publicity secretary Rakesh Nauremna press ta thadorak pacherol amana khanghalakli Ngasigi tengbang thoram aduda LMZ gi secretary Sorokhaivam Ozit Singh assistant secretary Ningombam Ongbi Rani Bala Laima amadi executive member Moirang Them Rosan na chingba maroiba member Singh saryaki haini Manipur gi district khuding makta har fangna tabadagi wathok leiringai sairak asida Imphal West district ki MLA amagi sakthong Kaksing district ki manung sana laiba Sugnu Assembly constituency da urea bag yangkhaitaret hablaga purakpa truck ama Kaksing district United Club organization kaduko gi volunteer singna hiyanglam amadi lamzau gi fauna famdagi fari Kaduko gi secretary M Maniswar Khumanahai Imphal West district ki MLA amadagi Sugnu Assembly constituency da urea bag Yangkhai taret piragliba asinadi har darkar leitaba constituency da har piduna leire darkar oiba district tadi har pidre haibani ngasi fariba urea bag sing adu Imphal dagi puraklaga aron balambi haibadi hianglam amadi lamzau faunu balambi da purambadagi kaduko na singnaduna ohang pahong sathabada Imphal West district ki MLA amadagi purakpani haiba khangbangamki faraba urea bag sing adu purakliba mioi aduga wakhal taminaraba matungda Sugnu Assembly constituency gi club volunteer sing da sinakre hairi Sahi khudingi pangthoktuna lakpa athoba singi numit 13 August handaksu Tripura gi maitai singna taba tongan ba mafam singda singlemna pangthokre Covid ki chana kanglon ngakna tongan balup club amasung khunja singna sinduna pangthokiba mafam sing adudi Agartala Kamalghat Sesoria Dakavari Vaidyardigi Nalgoria Gauranagar Khowai Zalavasa Dhanvilas Dharmanagar na chingba mafam singni
Manipuri Council Tripura amasung All Tripura Manipuri Students Youth Coordination Committee na sinduna Dakavari dasu pangthoki. Thoramadu da committee gi President T.H. Nilmani amasung Marupau Sege Joint Editor R.K. Tarun Zitna athoiba mithung oiki. Thoramga mari leinana Ningombam Veera Singha, Yambam Praveen, and Ravindra Gupta and Madan Gupta, Maitham Kirmani, H. Ramendrana Wangangki. Thoramga mari leinana Kumantem Sanu Anima amasung and Rajeswari Dattana Khongzom Parva Sakhi. Paugi Marathana attend the break Amagasolong Minasing. LX Sublimation. Pauna Bazaar Imphal, JMG Shopping Complex, first floor. Mafam asida mag printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Breaking matung makata na pao sandok sari. Athauba singi numit ka mari leinana ngarang Inspector General of Assam Rifles ke makhada kunma thoi suba Assam Rifles na Tripura, Assam amadi Manipur da Run for India movement pangthokre. Pangthokhiba thoram adu maru oina haurakliba naharol singa masama fana thamnabagi pandamda pangthokhibani. Assam Rifles na lokhatkhiba khongthang adu mari leinaba mafam singi miyamna thagatpaga loinana masing yamlaba naharol kayana thoram aduda saru yakhi. Thobal Assembly Constituency ki manung sanba 31/1A Moizing Language Zilge polling station hongba yaroi haina Moizing Congo Development Committee Thobal Moizing na kaukhiba pung tara ka nithoige Thobal MI Road ban na mahoksagi punsida town na akai papikre. Ngasi ayuk pung taruk tagi hauna lamdam adongi masing yamlaba miyam thoraktuna Moizing Mina Bazar da lambi thingba tire mai thabana singba makhal kayagi khongsang sangsingki. Additional SP Thawana lusingba team ama laktuna waroisin purakna bat hotnaki. Adu makpu ban sogatpa singna yaning dabadagi ban adu makhasa thaki haidi. Moizing Congo Development Committee Thobal Moizing na sinduna ngasi miyam gi oiba mifam amaso pangthoktuna kupna khanaki. Mifam aduna ban asi hayeng numidang wairam pung taruk fawa makhatana sathaba loinana miyamgi davi fangdriba fawa makhal makhakayagi khongzang leptana sangsinba haina warep lokhi haidi. Har fangnaba hotnabada leikhidraba huidrom Vivekanandagi imungda compensation pigadabani haina Communist Party of India CPI Manipur State Council na Manipur lenga ki pungning singsilakli. Panbayai har fangnanaba ahing hawatuna kiu lepnaba Imphal-da haigalakpada Lamlai Assembly Constituency gi manung sana leiba huidrom khuldagi Vivekananda lekhidabani. Har gidama kiu lepnaba ahing hawgalaga lakhalibasi thausil haitabigini haina so CPI Manipur State Council na Manipur lengakpu maral sirakli. COVID-19 na awaba mayok na halaba Patsoi Assembly Constituency gi manung sana leiba mafam singda constituency asigi hanagi MLA sapam kunza kisor kevana punna hingminagadabani haibagi wakhalonda sana thangnaba polam sing yenthopagi thabak leptana sathari. Ngasisu Patsoi Assembly Constituency gi manung sana leiba Langjing achobagi polling station number 19/32 amadi 19/33 gi yumthong lising amaromda Western Star Club amadi Lamjing Maira Club ki khutang da sana thangnaba polam sing yenthokhi hairi.
Manipur lenga ke Forest Department amadi Manipur Organic Mission Agency MOMA anigi mityeng makhada Pukri Asoba Development Committee PDC Sarangpat Mayai Lekai na sinduna nomagi oiba fruit bearing tree plantation cum orientation program ama PDC ground da pangthokre Go Green Save the Nature haiba hiram da pangthopa thoram aduda Wangkhem Assembly Constituency gi MLA K Mega Sandra Thawal Jilla Parishad ki Adaksha Hasina Begum Sarangpat Jilla Parishad ki member PH Heramani, Forest Range Officer Sana Samungo, Charangpat GP gi Pradhan S Imo Amadi, MOMA gi Coordinator Daina Oinam na Matang Sidna Athoiba Mitunglen, Tauramapu Amadi Akhanaba Mitunglen Sing Oina Saruyaki. Athoiba Mitunglen gi Warol Piraduna, MLK Megasandra Nahai, Noma gi missing Hengalactuna, Lamarang Kairaktaba, Matam Asidadi, Uhay Pandaba Upal Sing Asi, Matanga Sunadre. Maramaduna Mahay Pandaba U Singi Mahuta Mahay Panda U Oina Tarasi, Sing the Horiba Mahay Pandaba U Sing Asigi Mahut, Mahay Panda U Singa Sinzinba Ngamlabadi, Lamdam Asida Awan Ba Amasoidana Purakani, Loina Lamdam Asigi Sanmit Longi Fibam da So Soidana Ahomba Amapurak Pangamgani. Maramaduna Ekoi Ngasidagi Hauraga Mahay Panba U Sing Tazinba Haurasi Haina, MLK Megasandrana Apil Toki. Masi Pangtopa Ngamdana. Adagi fruit bearing trees mayam singsi ekoina chingi jaga singsi uhiyan ba mayam singsi thagalakwa farm gi wakhalun mayam singsi effectively pangthokphang magadi Manipur sana lebak haibu oiba ngoduri bini eduna ekoi punama chingda leibasu tamda leibasu haiba wakhalun tongan ba makhalgi sendan lambi tongan ba makhalgi production different activities business ki activity farming ki activity, tongan ba, anauba, multi-cropping activity. Ngasige thoram adu loisilakpada PDC ground gi akoibada uhai panba u sara kayasu thatinki. Athoba Singin Numit Patriot Day Gamari Lainana, Kundrak Pam Kendra Youth Organization KHU KYO na Upal Kaya Thaduna Asangba Manipur Helasi, Haiba Pandam Dangarang Upal Kaya Marom Thakre. Upal Singh Thabagi Thoram Aduda Saruk Yaraduna, ZP Women College ki Associate Professor Dr. Maivam Ekenahai, Athoba Singin Numit Asida Aikhogi Tungi Yumbirel Oigadaba Naha Singna, Afaba Wakal Khanba, Afaba Tabaktoba, Hongnabagi Pandamda, Kundrakpam Assembly Constituency gi Youth Organization na Wahaudo, Yakairul Ohenduna, Pauzel Kaya Punaba Athoba Singin Numit Asiga Iroinana, Umang Sengat Pagi Taba Asi sa Tabani Haina Fongdoki. DDK News Infalge Stringer Dirazit Koizamna Masage Anaba Amadagi Manung Matam Sadana Lekidabada All Manipur Students Guardians Organization na Minute Ani to Mina Leptuna Awapa Fongdo Krehaidi Lekidrava Dirazit Koizam DDK News ki Stringer Oibata Natana Ipaipu Singi Kongul Liduna Maitay Sing Yokatnaba Hotnaramba Misagni Mahaki Tawai Miriel na ingna signa iswargi mafamda layruba oirasanu loina na laikhidrabagi imung manung na nanghoriba awabada su sarugyari haina All Manipur Students Guardians Organization gi Secretary Sumati Saugrapam na Thadorak Paserol asina makhatari. Kaksing District ki Hana Deputy Commissioner Oiramba Dr. Nailan Thangtelian IAS na Integrated Financial Resources Management ta CM's Award for Good Governance Panglakpa amadi Kaksing Police ki Women SI M Priyadarshini Devi na Union Home Minister's Medal for Excellence in Investigation 2021 Panglakpadasu ZNZVO Kaksing na Thagatpa amadi Haraw Nungaiba Fongdorakli ZNZVO na praise ta Thadorakpa Cherol Amanahai M Priyadarshini Devi Kaksing Turel Wangman Ningthau Pareng dagi KSH Diamond gi loina bini Iramdam asigi nupi amana Union Home Minister gi award ama lawrakpa asi yamna singthaningai ni award asina mahaki tungi service career da anoba inot ama piragani haidi Kaksing District ki Ahanba Deputy Commissioner Oiramba TH Kiran Kumar Singh IAS na CM's Award for Good Governance Team Category the Zuko Wildfire Development of Approach Road to Zuko Valley Base Game Award Fangnapadasu ZNZVO Kaksing na Nungaiva Fongdo Pagaloina na Tungdasu Miyamgi Masak Thokpa Thabakaya Torakpo Oirasanu Haina Yaifa Pauzel Pirakli
All Manipur Bar Association Ambagi member Oiramba Naurem Ravai Singh, Sagol Sem Arun Maitei Amadi, Ilangbam Arun Kumar na Laikidabada, All Manipur Bar Association and Nungaitaba Fongdorakli. Ambana Tadorakpa Nungaitaba Fongdopagi Sterile Amagi Matung Ina, Laikidraba Singh Asi, Taxi Kasi Kangba, Atopa Singi, Mating Yamna Panganba Mioi Singni. Makoina Laikidaba asi ambagi oina asoba mangsaba amani makoyi imung manungge awabada saruk yari Laikidaba sing asigi thawaina iswargi manakta ingna signal lairuna ba thongi zari haina zero asina makatari Yaripok Bisnu Naha Awang Lekai de Laiba KSH Jadumani Singi Loinabi Laikidrabi Yumnam Ningol Ketri Mayum Ongbi Siza Hanbi Debigi Thagi Kumon Numit Kamari Lenana Wangkem Assembly Constituency Gi Community Home Isolation Center Asida Lairiba COVID-19 positive oida ba inmate health worker security personnel Singi Damakta Sana Tangnaba Polam Sing Hidak Langthak Taknanaba Ising face masks hand sanitizer na Sing ba Polam Sing Yantoki Haidi Malem Pumbada Tengneriba COVID-19 gi laiset asidagi ngakthoknaba achamba section thorang kharanga nga sapinaba MAMITv gi maikaidagi ningsingsari madudi yumdagi hexa thokpaga face mask upiyu mi amaga gi marakta futaru ki arapa thambiyu mai mit khut sa toina hamdopiyu amadi COVID vaccine ka payarabasing sungsoi soidana COVID vaccine ka thoktuna laiset asidagi kannaba miyam puna honaminasi Hauzik aroi badam roi bapao amona pisari Chandel gi Zafo Bazar da Thetpa Naga gi Firal Police na Longthok Lubadagi Irang Thokre Miyam na Traffic Control Police gi But ama mai thakre Police na tear gas cell kaya kapkre Manipur Ningkha Tambagi Humfutara Mangarak Suba Kumon Thoram Mafam kaya da pangthokre Lamdam asigi mayek senglaba puwari atopagi puwari na namsilaga thangpham thokte haina amuko gi President Nando Luwang na phongdokre Amasong haukiba pung kunmari da apunba miyoi lising ahunga chamri humfutara taret COVID test tawbada chamri ga kuntra mapan positive oiri laina asna maram oiraga miyoi mapan laikidre miyoi chamanga ga humfutara humdoi na nava faduna disaster kre Matangasta MAMITv gi Manipuri Prime Time News Sandok Saba Loisinjari Mideng Tabiri Basingbu SILVIA WAHENGBAM na amukahana kurumjari